Lok Sabha की MP Dr. Angomcha Bimol Akoijam na Parliament की floor da Manipur Meeyamgi Ihul Khangna Wapham kaya Thamkhiba du Thagatli. Mahak Thamkhiba Wapham shing adugi mathak da Suspension of Operation SoO amadi NRC की matang da Wapham kharaga thambiramlagadi speech adu henna mapung pharamgadabani haina BJP Manipur Pradesh की spokesperson Elangbam Johnson na phongdorakli. Nitya ipa chutekta leiba thamba sanglen da pangthokiba paugi mifam amada Wapham asi phongdokladuna mahak na makata na hai Manipur Meeyam की अचौबा mandate ama phangbadagi MP oiraba matung Dr. Bimol Akoijam na Parliament की floor da emotion amaga loinana thamkhiba wafam sing adu thaganingai oi adubu wangang bagi matam tianman khibanara housing Manipur da thokliba irang asigi man cause oiriba wafam kharadi na thaiduna chatkibagi mamitai housing thokliba irang asi maruina government of India ga kumjali singani nipanda su sign thongnakiba kugi militant singna sugi ground rules pumnama khongau nari haibasi lana sitagi khudam changdam pumnamak leirabani mahakna pikiba minute mapan gi speech aduda suspension of operation amadi NRC gi matangda wafam kharaga phongdoklam labadi mahak speech adu henna mapung faba speech ama oiramgadabani Housing opposition ki MP ama oirabanina central government ki thosel thogaida yaningdaba leirabasu floor da ningtamna phongdokpagi khudongchaba leire khudongchaba asi leirabanina Manipur Meeyam ki aning apamba pumnamak makhata na chothagadaba parliament ki mifam singda marik chumna thambiu haina mahna makhata na phongdokhi entire speech entire speech ma koi handaki thangwe minute mapan gi wafam sidai sida BJP sarkar na pallaga koi MP na thambadu somewhere political angle lagi thambane na koi na zum lawi tauri wafam sing ado koi na madu party gi thamda yadaba haida yadaba oirigasu matang sinadi madu kitang chana phapa kitang wali haidi totally sarkar ma lairiba center ma sung state lairi sida madu totally noisy pura non existent company issue si leram dragati koi Manipur ta law and order si pura transform tawra bani big infrastructural development koi hel bani paisa thada bagi chang budget provision koi han almost 10 times 20 times ni lupa lising crore chamana silamba PWD du chahi mada koi yam ka hengar kare hai tare national highway maintain tor mudu 22,000 crore adum nakada yenguragadi angakpa makal ki development ne ba koi se tawlis adubu laibak thibadi punabak ado overlap tok thokare maram de hojiki issue shi lak sina aduna koi tum makok tagi hawrakan praja gi confidence amuk nauna confidence building measures kong sagat pa tabani praja gi damak te koi trust body hoina ba koi khongthang khara lokat pa tabani